Imphal East Yogasana Sports Association na Sinduna 3rd Imphal East Yogasana Sports Championship CHATLIBA tha asige tang 13 July 2023 NONGMAIJING NUMITTA KHUNDRAKPAM AWANG LEIKAI Community Hall da PANGTHOKCHARAGANI HAINA Imphal East Yogasana Sports Association gi Secretary A NABACHANDRA na KHUYET PIDUNA THADORAKPA CHEROLDA da PHONGDOKRAKLI Competition asida mini sub junior chahi taruk tagina tara fawbagi Sub junior da chahi tara dagina tara mathoi ngapigani tara mari ahum subda junior da chahi tara mari dagina tara nipan fawbagi manung da laiba amadi mari subda senior chahi tara nipan dagina chahi kun nipan fawbagi manung da laiba senior A da chahi kun nipan dagina chahi kun 35 fawba senior B da chahi kun 35 dagi chahi 95 fawba Senior C da chahi 95 dagina chahi 55 fawbagi manung da laiba Veteran A da chahi 55 dagina chahi 65 fawbagi manung da laiba Veteran B da chahi 65 gi mathak hariba kanglup sing asida nupa amadi nupi gi kanglupta traditional yoga asan sing changdam nagani Imphal East district ki manung da laiba yoga players sing na July 18 fawbagi manung da registration form pishin biraknaba khangalakli Form syllabus amadi akupa marol gi damakta association asiki secretary gi number 9436280617 asida natraga association officer bearer singda pau fawiraknaba haina khangalakli